अहानबद ngasi numida wairam phongkiba kanglei paki mera news ki editorial miyamda thamjaramge Manipur killing field oibaga manare miyamna kanba mihut singna sema lenga ama isau sauna laina Manipur gi law and order miyam gi punsi amadi lantum ngak pangamdabadagi ngasi Manipur killing field haibadu oirakle Pibam masida Manipur lenga na ngasi phawba Manipur miyam gi mathakta leptana landarakliba koki narco terrorist ngasi maithiba pinaba masak thokpa thaba amada pekhat pangamdana leidibasi yamna lali maming tegi oina laingak leigada boirabadi laibak miyam gi yekna boirakani maduna aikhoigi laingak loisingna asengba laingak loi amamam oiba tarabadi ima laibak Manipur kannanaba lofam thokpa thaudang adu lobuna aphabu oigani haibasi laingak loisingna khangpham thuhi laibak thibdi haujuk oiriba Manipur gi sathiraba phiba masida aikhoigi laingak loi oiriba singna amat oina punsinduna mama laibak Manipur kannanaba lofam thokpa thaudang loba ngamdribasi karigino haibasi laibak miyam gi wahangni thanipan helaklaba sathiraba kanglup ani gi irang asina miyoi kya gi punsi mangankhre koki terrorist singna lanjadraba misa mitai kya khatningba matamda nongmaina kaptuna halakle khulai paijadaba misam praja singi mathakta yeknaba magumna khanduna nongmaina kaptuna tamthiba mihata halakpa haibisi loirabani masi miyoibigi masanati international loan su yadi asigumba aini yadaba thaba satrakpa matamda Bharat lenga amadi Manipur lenga na kumai gumna yengduna laithokpa si yamna lali ngasi phawar Manipur da thokliba kanglup irang asi loisindanaba Manipur gi chief minister dagi horaga MLA singna Bharat ki prime minister da wahi ama phawba haijaba ngamdribisi karigino oiriba phiba masina takpani atuki matik tona Bharat lenga ki prime minister da wahi ama phawba haijaba ngamdribisi karigino oiriba phiba masina takpani atuki matik tona Bharat lenga ki makhada thabak tawi haibatu takpani Bharat lenga na sanariba proxy war asi Manipur lenga na khangpham thokpani Manipur da lairiba tungan maphurup singi marakta mitai phurup asi momna magananaba Bharat lenga na thawaina satharaklabra haibisi singnadaba ngamde masigi maramdi Bharatagi hana Manipur na ningkha tamba laibak haibatu oiduna lakhi masigi mathakta sahi lising manga henbagi maning makha tamna ningthau panba laibak haibatu oirakhi Manipur bunamduna Bharat lengakta tinsinkraba matungdagi Manipur ga ningkha tamba adu amuk hanjilakli haiduna ningtam lalhau makhatana sangsilaklabadi ningkha tamba soiduna phangragani haibadigi Bharat lenga na proxy war sanaduna Manipur thokliba irang asi hena makha sangthana bohotnarabra haibisi leibak miyam gi singna boidi masigi mathakta Manipur si miyat pung haibadi killing field oiraklaba phawbada Bharat lenga na tumina lesin haibisi yamna sumdabane maduna Bharat lenga pu mikap thokanana ba Manipur lenga na mareibak Manipur kanana ba lophom thokpa thaudang adu sapsana lophom thoi makha satharakpona panam pausi digi topa pawmana kuldip masana khangna pham thadokadabani thadoktragana lauthokadabani organization Kuldip Unified Command ki chairman ki phamdagi masana khangna pham thadokadabani natragana lauthokadabani haina Imphal East District United Clubs Organization thadorakpa chirol amana phongdorakpa galoina organization asigi taragani pansuba mapokumon thoram pangthoklagani haidi organization asigi publicity secretary Puyam Ingosana thadorakpa chirol amana hai hawkiba sai English ngani ga kungohumdoi gi me ahumdigi Chuchampur gi horakhiba koki theory singna Tampak lomda leba miyoi sing maru oina mitei phurupta landarakliba si numit humni marini na lusinba yabadu tha nipan pansuraba phawba lusindana miyang wahanduna misimina kay yahonduna lairiba si India gi aronbe agenda singi maphamda agent oina tharakliba kuldipna mapu chanana bahonabada natragana thawoina thokanbani haina lauridabigi manam naiti Manipur kaiba yaroi haina laibak sigi ngakliba khul ngakpasingna satok sentawbuda athingba piba madi phana bonari koki taba mafam singdana koki terrorist singna maning tamna sakpa yahali manak nakpa mitai khunda laklaga mi hatpa nomai kapa yumai thabna singba akiba phanglaba aini yadaba thabakya maning tamna tawbu yahali army na mating pangbu manba hingsa kya tawhali mikap mirau kolna awana kya na khang ngamdabadigi iraiba kanabigi asumba oil phangnabigi ihau haujariba khulai paijadaba imaibel singdana phu saiba tawbiri FIR panbiri samna hairabada state sida ain gi phibam kangkhong saire central government Manipur gi miyam namthana bohonare state lenga su center na yai tha raba khangde tumina laikhre iramdam si mai sakli kaurabra khangde isagi iramdamni haiba kaukre punamak si yenglaga miyam gi asauba ihau laktingai da miyam si
kanbada asoba thaudang lawgadaba unified command gi chairman oiriba Kuldip masana khana resign tawgadabani natragana lainga na lakthogadabani amaramda amuko gi district organization ama oiriba organization asigi taragani pansuba mapok kumun lakliba January sesat kungani thoida gathering together discussion together amasum struggle together haiba thimda yumnau khunauda pangthoklagani hainasu pau sita makhatana phungdorakli atopa pawmana election tawdabagi mayokta DM University amadi constituents college sing total shutdown tokre student union gi election tawdabagi mayokta DM University amadi constituents college sing ngasidagi mairoi singna total shutdown tokre DM University amadi university sigi makhada leirib college sing gi undergraduate amadi postgraduate ki mairoi sing gi sothaduna leiriba sing asi khara oirabasu men khanaba vice chancellor amadi education u gi authority sing gunaduna mairoi sing na miyeng sangmina ba haijaba lekre adubu makhatana university sigi amadi higher education gi authority ki makedigi mairoi sing gi wafam tadabana maram oiraga DM University amadi university sigi makhada leiriba college sing total shutdown tawre DM University ki undergraduate amadi postgraduate ki mairoi sing na thadorakpa sirol amada haukiba thani ki mawangdagi DM University ki UG amadi PG apunba mairoi sing na hanagi student union secretary sing gi matam loikibana mairoi sing gi oiba wapam ama lakpa matamda khodong sadaba kya ama thengnaduna lakli asiguma khudong sadaba sing asigi dama gengduna UG amadi PG gi student unions election pangthoknaba mari lenaba singda haijakibani aduba laibak thibri thani helaglaba sifawada authority na miyeng sanglaktabadagi university asigi mahiroi singna vice chancellor education gi higher authority singa satuna mahiroi singi khudong sadaba kya asi student union election pangthokpinaba warul ama tholaknaba numit humni gi matam thakibani laibak thibadi tha ani helaglaba sifawada authority na miyeng sanglaktabadagi university asigi mahiroi singna vice chancellor education gi higher authority singda satuna mahiroi singi kudong sadaba kya asi student union election pangthokpinaba warul ama thoknanaba numit humni ki matam thakibani laibak thibadi mari leinaba singda haijakhiba sing adu thabak to onthoraktaduna mahiroi singi oiba khulao sitaraktabadagi ngasi DM University gi apunba mahiroi singna university asigi administrative block amadi constituents college sing yauna ye yanaba ma puraktriba phaw total shutdown tawre haina sirolasina khanglakli atopa pawmana Smart City Project ki thabak sada maudra rom loisilakle CEO Imphal Smart City ki makhada lupa crore samri ge kunthraga manga sang na pekhatpa project tara gi thabak haujik sada marfudagi maudra phawgi sang loisilakle project sing sai sigi jun tha phawbada loisingadaba maram oibana ahenba worker sing darakar oidi han Imphal Smart City gi CEO Thingbaijam Hari Kumar na phongtokre Indian Express ka akhanna unaba amada mathaki wapum masi phongdokladuna ma hai Imphal Smart City asigi lupa crore saunga ga taragom nei sangadaba propose project kunga manga gi manungda ngarang sagol sunumit phawda lupa crore humdra ga nipan gi oiba project taraga manga mapung phana lori lupa crore samri ga kunthra ga manga sangna pekhatpa project tara gi thabak hauja hujik sathari masisu sada marfudagi maudra phawg gi sangna sile Imphal Smart City project ki thabak singa si subagi thabak mamang sai English ngani ga kunga humdagi me ahumdagi Manipur tholak liba irang asina maram oiduna Thin than asauba maram am oihali irang asina maram oiroduna Manipur gi loijing loya da leiba miyoi sing asi Imphal City da lakpa ngamdana leibagi mathakta project sing asi gi darakar leiba material sing Imphal da pusilakpa dasu apan ba kya thokle hene sumahna makhatana phongdokhi lakliba March tha phawra project sing asi luisinana ba pandam thambaga loinana thabak subagi sinmi masing hengat handuna sip ani thokna khaidoktuna suramba adu haujikti sip ahum thokna khaidoktuna thabak subagi akan ba thabak sathari construction ki thabak subada apan bo hendana ba construction makoina suri ba thabak maphamda lengdana leinaba manak nakpasingda berek saduna leinaba lampi khrene su New Delhi da pangtokpa Convergence India Expo gi nakal Indian Express ku unabada Thingbaijam Hari Kumar na phungtokhibani loisilaba project sing gi manungda kangla gi nongpok thong amuk hana saba river fronts developments amasum developments works ngasida masida khoirambal ima kaithilda mai thanba yauri Amaramda Union Ministry of Housing and Urban Affairs ki mekeri phongdorakpada leba asigi city samada pekhatpa smart city mission asida lupa crore lakh 1.32 sang na pekhatpa project lising taruka satruka yangkhai gi thabak satliba thas gi taraga manga phawda mapung phana lisingkre project sing asigi manungna city samada CCTV camera lising humdra ga taruk install tawkhredi
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ CM ꯐꯝ ꯊꯥꯗꯣꯛꯎ CPI Communist Party of India CPI Central Committee na Manipur gi Chief Minister N Biren pham thadokadabani haina demand tauri CPI Central Committee na thadorakpa surul manhai Manipur da tha nipan helabi irang asi haukiba numit kharani sida hena sathibi helaktuna misam miyoi kya state force personal sing hat patupagi thabak sing leptuna satrakli oirakliba phibam masina Manipur state lengak phel oide haba mayek sing takli maram masina makhatana CM Biren Chief Minister Oidun Lairabadi Piva Masi and Satiba Moiraklagani Hadi. Loinana Prime Minister Amasum Union Home Minister Akan Mamiyang Sangduna Manipur Irang Sigi Warriors in Pranava, Sab Sabataba Kudak the Gilapat Kadabani Hanesu, CPI Central Committee Office Secretary, Raikuti Natadora Pasirol Sina Taxilakli. Loisulak po natin mapong Langan a Manipur Irang Lucinaba Honadaba Lebak Tibani, Nimaisa Luang. Manipur Thanipan Hilaklaba Irang Solution Binaba Janata Dal United Manipur Yauna Political Party Tarana Center Amasum State Langata Takshinduna Laklabasuma Sipawa Tabidaba Lebak Tibani Haina ZDU Manipur Gi Wang Dr. Nimaisa Luang Fongdokre Thasuki Tarada Kumbi Kendragi Hauktak Akaswidagi Singjanba Mioi Mari Kuki militants na Tamtin Hatok Pikrabasingi Imung Manunga ZDU Manipur Gi Makedigi Angamba Sialgi mating pangkibaga mari lenana Dr. Nimaisa Luwangna mataki wapam asi phongdokibani mangna makha taraduna lamdam asina tangdu leitadaba sina maram oiraga numit khudingi misimina thoklaba pawb lenga asina tumina yengduna leibi yaningde state asida numit khudingi misimina thoklaba pawb santi leiri haina Chief Minister na lauduna leibana santi purakpa ngamloi thabak oina tawba sangheki Consider the party is Senior Vice President Dr. K.S. Lokian, Vice President Administration O. Navkishore, Secretary General Maisnab Dorendro, M. Surjit Amadi, C.S. Nabasandra Susar Yakiesu, Paush the Makatana Fundorakli. Adu Hosikuina di Miam Paush Matang Solution Jaragame, so Miampuna no Wabdit Gaminasenesu, Paush Makatana Tamzari.